Social media gi update post khara mayamda pathoksari ahanbada ngarian chingdonda gari ama maina tumna chaklaga leiramle kari maramgi kanana tawbuno khangdri hairi. Next update ta aikhoi masen hunaba toktuna mangda tariba wathok ase loisanaba hotnamina si haina CM Birenna hairi. Next update ta Amit Sahana Maitai ST matangda kari mata hairam drabasu Tasling da leiba Gorkha Furup taraga mathoidi ST oina bakhanari haina fongdokre. Next update ta Korongwan Bakumanna asumna fongdorakli Maitai Machana athoba Tikendrajit Fahanki haibase yamna ngaklami hojikti ngakpa poktre tampaktai hendokpa ngamdana lairibasi fawba aikhoi masel inthunanaba mangtangnanaba khotnari khatnari launari karemnari mahaki makha tarakpa post oina mikhalgi damak mitai furupki apunba saktam thugainaba honarakpa sing leibak nungsiba natte. Next update ta Hazabiyaba WhatsApp group amagi source na asumna fongdorakli Kuki ani sire Manipur article gi member ama sokle haina. Next update ta Lisi Priya kanguzamna asumna fongdorakli aikhoi na ta sengna angang oizarasu international media singda Maitai landi taknaba hotna zabani adubu handakti Maitai gi izat Maitai masel malemgi mamangda often oina pungloi loisinakre amuk hogatnaba hotnarubada aranba adum taragani hojikti maramdi hana Kuki na propaganda taurambada karisu khalamde adubu hantak Maitai masen election gi damak national media amadi international media singda lana propaganda taubasi ubada thamoi kai masira media singi mamangda ahal makhoina Maitai landi utki haibado makhagi Reuters news agency pau asi nungairibra yengbiu Reuters gi paudi malemgi lebak khudingi yoribani ngasina US State Department na Kuki gi favor da Manipur da minority sing Maitai na otpire hatle haina su ngasi amu report anoba ama honglakle aigidi eti ibung singi damak aroiba miku fauba lepkhini. Next update ta Thobal today hariba PS asina suma fongdorakli handakti national highway chenba gari singta attack torakpa ahenba force season aduna khut hannaba instruction pikre. Next update ta mioi animang khibagi post ama mayamda pathok sari ngarang April gi ta kunga humdoi gi nungthilda football yengani haiduna thokibadigi mioi ani hanjilaktre hairi kanagumna thengnabirabadi pau pibiu miyoising adudi ahan bada pangabam Goro Singh Alice Clinton son of Thamsa Singh class 8 aduga anisuba miyoi adugi maming na Laisram Pakwa Singh Alice Justin son of Laisram amuba class 7 makoi animag yaripok Bisnu naha awang laikai digini hairi aduga mayamna thengnabirabadi makada pijariba number 9863391057 da pau pibiu. Next update ta National Highway to Imphal to Dimapur Road Kangpokpi District ki Saparmaina dagi Kaubru Laikha fawbagi lambida Kuki khulai paibasingna bom pokkhaihnduna Thong ama thugaiduna amang ata athok hnkhre hairi.